Pausedi yumpuk oiba maroiba pau kharab da taujari. Mironbi ama yaona taruk Leikhidre pungkun marida mi chani yangkai mari positive oiki samaga marfutra mathoi discharge tauke. Haukiba pungkun marida Covid-19 positive oibi Mironbi Nupi ama yaona mi taruk Leikhidaba loinana state asida Covid-19 ki laichata Leikhidaba mi ki masing punna chani taret Youkhre. Leikhidaba sing adudi handak by election pangthokiba Imphal West District ki Wangkoi Assembly constituency ki manung chanda leiba samurudagi jumnam Arun Kumar sahinipo Imphal West District ki manung leiba langkol tarangdagi jenthui ni sai kuntraga mapal Imphal West District tagi manung chanda leiba sanggolbam tera bazar sapam dairak-tagi mayang lambam beren sahiyum paganiban Imphal West District ki manung chanda leiba soibam laikai wangkai kunau dagi laimem Robindro sahiyang ki gamare Thobal District ki manung chana leiba khongchom teksem thaki soibam chura sai kunthra banga ambasung Imphal West District ki manung chata leiba singjamai mathak thokchom laikai digi thokchom Pino Kumari sai humram thoi churaba makoi sing asene Yumnam Arun Kumar amasung jen thoindu ani Rims Hospital Leikhidabane Arun Kumar ngasi ayupung 8 minit tararum tabada aduga jentui luna ngarang bidang pung 3 minit ni pumharum tabada Leikhidabane Leikhidra jentui sayol kuntrahum dega numit ahum ni mirol labini aire mayang lamam beren laimem Robindro amasung soibam suraj Sisa Hospital and Research Institute langol da Leikhidabane mayang lamam beren nagarang nubidang pung ni palom tabada laimem Robindro sarmana ngasi ayupung mga minit tararum tabada aduga soibam suraj na ngasi ayupung 3 minit ni rom tabada Leikhidabane aire singjamai thokchom laikai dagi thokchom Bino Kumari nagarang nungthil Rasmedi City North AOC dal Leikhidabani aina pau asina makhatana aire marakasida Covid-19 common control room dagi thadorak pacherol amadadi haukiba pungkun mari asida Leikhidabami gi masing mangani aina phongdoragle cherol asina ai haukiba pungkun mari da Rems Rasmedi City amasung Sisa Hospital da mi manga Leikhide makhoi tharaga Leikhidabami gi masing punna sadi sumna taret chure atop pau amatana November taraga tarukta Nitish Kumar Bihar gi mari subatam gi semoina wasak lohrabai yai Bihar Assembly Mikalda NTA na chauna mai pakibadagi Janata Dal United Kilusingba amasung NDA gi Nitish Kumar lakliba tang taraga tarukta atopa tam amaki amuk state asige si minister oina wasak lauraba yai hauki batang tarada haidoki ba Mikal gi phalda NTA na makoi chief ministerial candidate Nitish Kumar gi makada akan bamong da lamba tawna gi badagi sit chanini phum doi leiba assembly asida sit chama kun manga mai pak pangamke Prime Minister Narendra Modi yauna NDA ki top leadership na Nitish Kumar bu anu badam asigi si minister oina hakani haina lauthokrabani loinana handaki cabinet asida deputy minister ani lehnaba thorang tawre ani asi BJP dagi hakani thorang asi Uttar Pradesh da tawriba asiga manhannaba sinbani aike party asina setni pugum dai mai pakhibadagi anoba government asida Nitish Kumar ki thawdang asi awanba am lakba yai makoina sit humra kambari phangkiba BJP dagi jamna hanthana sedasi phangkhre masigi phanna JDU na anoba cabinet asida manaw nupa gi thodang laukhadore sit jamna karabasu BJP na Nitish Kumar desi minister ki post asigi damuk pressure piroi dori maramte top leadership na mahakna kanda haidoki bayabagi kodong chama lai aibase khange Nitish Kumar na NDA force ta punna laiduna alliance am laibasisu mage Pal majority seat jam kuni thui dagi somnagi seat ahum kaktana hianbana kudong chadaba kaya di leire masida NDA ga Mikhel mamang de alliance semkhrabasu Jitan Ram Manchina lusingba Hindustani Awam Morcha amasung Bikasil Insan Party naning thau sembagi thabukta maru eba thodang lorakadore Ingsok Lising ani taraga marida Nitish Kumar da Manjida Bihar gi minister oina ba kudong jaba pikhi adubo JDU na Manjida madu tokna ba khangan ki maduda mahakna yadabadagi mahagat bandan da chatke BJP gi lusing ba Mukesh Sahani su mahagat bandan natragana Grand Alliance laiki adubo Rashtriya Janata Dal dagi deputy CM gi post pina ba hairakba khaktana tana assembly seat kun manga contact tawna ba demand tawrake TSC jadab na madu press conference da lauthorak tabadagi mahak press conference adugi mayai chalakpa mafam adu thaduk tuna chatkhraga mathang numita NDA da yaukhe ingsok lising ani tara manga da haina khiba matung ina NDA gi alliance partner khudingmak MLA ge ratio da portfolio amade phangani aiki marmaduna anuba cabinet asida BJP ki minister singna JDU dagi hena phangadore masigi mathakta ISAM amasung VIP na set mari bari mai pakhe
masina marab oiduna makoina yamdrabada sit ani declaim torpa yai masi anoba government asi hingnapagidam makoigi maru eba thodang leirakpa asine Maragasida Athubada Reshuffle Tougadouri NPP ki minister ani drop touraba yari Assembly Mikal Amarom Sahi Amarom Tapangasilak Labanir Arasniti Pangal Saganarakpada Housik Lady BJP na Luchingba Sungshin Sarkar asi Athubada Minister Reshuffle Tougadouri Minister Reshuffle asida NPP ki minister ani drop touraba yai haina press tapangba yamna thajaba yaba paugi source amana haire Pawasina makatana hairibana BJP amasung NPP asi hek haupadagi nedagi partner amu oina punna sarkar paiminna tuna laklabasu tangkak kya de NPP na nedagi platform adugi kwang madat lanai oina sarkar asibu thugaina bkhona badana tana makhoi yaudrapadi sarkar soidna kairagani haina makhoi gi chakri da puduna channa bkhona badagi BJP manungda waruba kya leire adubo matamadu ngaituna lakhibane Sarkar asibu lusingliba BJP ki maikaidagi di Rajya Sabha Mikhal ki chiraba tangkakta NPP na haidokloga Congress ka pullaga sarkar thugaina bkhona matam adudagi NPP yautrabasu sarkar asi lainana thorang tawba haugrabane adubo NPP ki National President Conrad Changma amasung nedagi convener Himanta Biswa Sharma Imphal da laktuna NPP ki Minister Singh wari sanaraba madunda Delhi da puduna Amit Shah ki thakta wari sanaruga waroisin ama puduna lakibana NPP ki Minister Mari Sarkar asidagi lokthok ninglabasu matam ngairaga lakibane BJP amasung NPP ani asi nedagi partner oina mapan thongda urabasu manungda tharum leinariba asi Manipur khakta nate NPP ki stronghold amu oiriba Meghalaya da BJP amasung NPP ki marakta aujeksu tharum leinare masigi matakta BJP ki central leaders in NPP na nedagi spirit ki wangmada Rajya Sabha ki siraba tangkakta sarkar asibu thadok tuna chatkibana aujek makhatana sarkar paiminarabasu NPP da thajaba leitre NPP ki minister Marina Makoi ki national president ki ayaba yauduna Congress ka pullaga sarkar thugaina honakiba aduna president Conrad Sangma gi su maikhubo oikibanina thauna phana basida songthokpa ngamdre masimangna by election mayagi sirap tangkakta sarkar asida support tawrabasu tawtrabasu jai aina thauna phana ngang sakhiba NPP ki minister ani BJP ki national president Amit Shah gi ayaba yauna lauthokibane NPP na makoi ki minister ani drop torokiba aduda upai leitabadagi party asige national president Conrad Sangma ki manakta chatuna wa tanarabasu punna arem bataduna leiribane masimagna NPP ki maikaidagi upai leitaduna state asida PR la khanba pamdabana adumak sarkar asida saugutkin ahaina phongdoktuna makoi ki asonbaching adu losillaga leikibane November 8 ki by election asida BJP ki oina MLA mari pai pakhibagi madakta Kaksin Kendra ki oina BJP ki Ramesor MLA oina wasak lawkhrabani na aujikti BJP khaktagi mapangal asi kulhumdai sure actor Asif Basra thouri yallaga Sirmle Bollywood actor Asif Basra makna leiriba private complex amacha mada masa mathnta thouri janjadun Sirmle haire sahi manga ki mamangdagi Macleod Guns ki dharmasala da thongana barhagi jum amada leirakiba Bollywood actor asi Jab We Met amasung Once Upon a Time in Mumbai hariba film sing asi supporting role logduna miyamna thoidok hendokna sakhang nagraba actor asing asi mathnta atmaghat tawduna leikhidabani haire thaudok asi ki matang de Himachal Pradesh police na case ama lakotuna thijenba Youkhre haujik phawbagi oina ti masagi sahi 59 sukraba actor asina leikhidabadagi chapchaba maram khangtokpa ngamdre Himachal Pradesh ki Jugiwara road leiba cafe amagi manakta mag bhara lagduna leirambane mag leikhidaba mafam aduda forensic expert sing changchen gi bagal loinana makhata na thijin bagi thabak police ka loinana changcheli aina senior SP Kangra Bimur Rajanna agency da phongdoki more de Nupi sing puri lokthokduna khongjang chathakre Technopol district ki SP amasung ADC ani do lusingduna national highway 102 dagi ICP taba bypass road kinda ket leiriba yumsing eviction tawba lakpada hanadagi hauna khongjang changsinduna lakpa more ICP bypass road structure and land committee gi nopi singna puri lokthoknaga khongjang changsinkhre tha asigi ahumdani Technopol district ki deputy commissioner ambasung Technopol district ki SP ani na lusingduna lambi ki naket leiriba yumsing eviction chathagraba matungda makhataba oina ngasi eviction tawba lakpada security ambasung khongjang changsinliba singa chauna bukna bathokhe Nupi police person singa khongjang changcheli Nupi singa akan bamong damuk na badan tana nakalani na khut thanage thaudok adu Nupi police person mari amasong khongjang changcheli Nupi kaya asok apan nangke Covid patient ama masa mathnta sijakre sahi 52 thorom surabi Covid-19 ki Nupi patient ama Delhi gi hospital ama ki manga suba mathol dagi chongthaduna sijakre aina police na ngasi phongdokre
Senior officer amana phongtok pamatung ina nupi adu ngarang Delhi gi Sahadara area da leiba Rajiv Gandhi Super Speciality Hospital RGSSS ki manga suba mathol da leiba mahaki ka gi thonau amadi ki chong takibane magna haiki thautok adu gi pau phangbaga police mafam du changchin ki adubo padnaja kobi Dilsat colony dagi nupi adu siram ki thautok asi gi matang da police na case ama lokut pag luina thikat pagi thabak chathari haina som hagna phongdokle Nupi adugi masanupa amasung mapuroi babu hospital asida Nupi adugi masanupa amasung mapuroi basu hospital asida lairi haina phongtok lodona doctor aduna haiki mahaki mapuroi bana hospital sigi taruk suba matholda thamlaga masanupa ga loina nupi aduna manga suba matholda thambane maraga sida Uttarakhand ki BJP MLA Covid na Leikhidre Uttarakhand ki ruling BJP ki MLA Surendra Singh Jina Covid-19 maram oidun kasi angan bada New Delhi ki hospital amada Leikhidre BJP Uttarakhand Unit ki Vice President Darendra Bansina pongdok pamatung ina Jina Sayul Amronggi mayagi mamangda New Delhi ki Sar Gangaram Hospital da admit daukibane Hospital du da laying tun laklaba matung mahak kasi ayog pungbari rom tabada Leikhidabani hanusu bhajana pongdokle Sahi yang rom suraba Jina Uttarakhand ki Almora district ki manung janna leiba Salt Assembly constituency da ki karakibane maraga sida Jina na manung matam chatan Leikhidabada Uttarakhand ki Chief Minister Trivendra Singh Rawat amasung State BJP ki President Banshidhar Bhagat na awa papangdokre maraga sida Jina gi loinabi Leikhidabi matung Delhi da leibe mahaki yumda andak tamhak na party ki MLA asiga unaki budusu Chief Minister na nahuna na ningsingle amaramda haukiba pungkon mari asida anoba case sadret marfum doi thengna baga loinana Uttarakhand da COVID-19 ki case lising humpuga daruk sadret marfuga ni pan jawre haina health official singna asi pangdokre Official sing da phongdorpa matung inna haugiba pungkon mari asida khwaidagi jambu oina Dehradun district da COVID-19 ki anoba case ani kuntaret thengna baga loinana pauri dana chama sukna ni pan thengna khe State sida hauji COVID-19 ki active case lising mari sani yangkai mathoi leiri haina phongdok laduna official sing duna aike hauji pawada punna COVID-19 ki patient lising humpu chama pan leina asidagi phaki baga loinana atopa sangwa yangkai mathoi na state che thadok tuna chatkhe Aroiba the content sing asigi maroiba pau khara asiba pau damjariba Manipur local news YouTube channel amadi Facebook page asidagi yengbiri popuna makku thaga chari loinana channel asina domda kanarabadi subscribe like and share to bakau bi group na bupo amuka na thaga chari